पंजाब एंड सिंध बैंक ना ख्वाइदगी ताबा सेंडोइदा सना थमगा लोन पीजरी सेंडोइ असि साद चाहिदा लुपा तरेट की चांग दखक ओइजगनी खुदोंग चाबा असि बैंक असि ब्रांच मंगा हाइबदी थंगाल बाजार दुलालेन चिंगमैरोंग खोंनांग कारक लाइफम सिफाई ब्रांच लाइफम खुनो खुराई सजोर ब्रांच अमसुंग खेंगमन थौबाल दलेबा ब्रांच अमदा हेक्ट खुदोंग चाबा हेक्ट फंगबिगनी अकुपा मरोल गिदमक कॉल टुबियु 88-372 73264 अमुका हना 88-372 73264 नेशनलाइज्ड बैंक पंजाब अमदी सिंध बैंक तगी अहोंग सेंदोइ दि सना थमलगा सेल सिजिनबियु। So I've got my essay. लेंसिन बिरऊ रॉयल मेडिकल स्टोर कक्सिंग बाजार कक्सिंग निंगथौ लेकाई ट्रांसफार्मर मखोंगदा सेल स्पेशलिस्ट डॉक्टर लाकपिदुना लायंगबा हौजरी मतमना अयुक पुंग 6 मखाइदगी 13 फावबा नुंगथिलगिना पुंग 2 मखाइदगी नुमिदांग वरम पुंग 8 फावबा लायंगजगनी हाना एडवांस बुकिंग तौबियु कांटेक्ट नंबर पिजरी II37259759 अमुक्तंग हाना II37257759 मफम असिदा नुंगतिगी अल्ट्रासाउंड अमदी लेब की खुदोंग चाबसु लेजरी रॉयल मेडिकल स्टोर कक्सिंग बाजार कक्सिंग निंगथौ लेकाई ट्रांसफार्मर मखोंग लमजिंग मेरा कोचिंग सेंटर थौबाल वांगवताबा NTA NET UGC एंट्रांस एग्जामिनेशन 2020 की रेगुलर कोर्स अमदी क्लास 11 स्टूडेंट्स सिंगी NET फाउंडेशन कोर्स हाउजरगन NET एंट्रांस एग्जामिनेशन की दमा प्रिपरेशन तौरिबा स्टूडेंट्स सिंगना अमदी क्लास 11 स्टूडेंट्स सिंगी ओइबा NET फाउंडेशन कोर्स की एडमिशन तौबिबा यारगन लास्ट डेट ऑफ एडमिशन 11 November 2021 commencement of class 11 November 2021 लोइनना स्पेशल ऑफर अमना मॉक टेस्ट सीरीज खुदिमकी अखनबा फी लेजरो अकुपा मरोल की धमा कॉल तौबियु 8014720863 लोइनना 7085158639 लमजिंग बमैरा कोचिंग सेंटर थौबाल वांगवताबा पंजाब एंड सिंध बैंक ना ख्वाइदगी ताबा सेंडोइदा सना थमगा लोन पीजरी सेंडोइ असि साद चाहिदा लुपा तरेट की चांग दखक ओइजगनी खुदोंग चाबा असि बैंक असि ब्रांच मंगा हाइबदी थंगाल बाजार दुलालेन चिंगमैरोंग खोंनांग कारक लाइफम सिफाई ब्रांच लाइफम खुनो खुराई सजोर ब्रांच अमसुंग खेंगमन थौबाल दलेबा ब्रांच अमदा हेक्ट खुदोंग चाबा हेक्ट फंगबिगनी अकुपा मरोल गिदमक कॉल टुबियु 88-372 73264 अमुका हना 88-372 73264 नेशनलाइज्ड बैंक पंजाब अमदी सिंध बैंक तगी अहोंग सेंदोइ दि सना थमलगा सेल सिजिनबियु MSPDCL मणिपुर की माइकैदगी इलेक्ट्रिक थानबिरिबसिंगदा खंगहनजरी मदुदी इसा की मई की बिल अतोंबसिंग थिदोपियु नत्रगदी अदोम अदोंगी मई की कनेक्शन कक्पा हौजरगनी मरुइना पोस्टपेड मई कोलगा थानबिरिबसिंग मई की बिल थिदोपियु लोइनना कनागुमना मई लाना कोटपिरिबसिंग अदुसु आइन की मतिंग लौजरगा दंडी पिजगनी हाउसिंग मणिपुर सिजनरीब मई असि लेइब मतमदा चंगलिब पैसा अदुगा खोमलक्लिब पैसा असिगा असुकी मति खिनरी ममांगदा थोकिब कोरोना ना मरम ओरगा मियाम पुरमंगना युमदा सेल थोकनदबा अमदी सेल लेनदबना मरम ओरगा फैक्टरी कयाना सिजनरीब मई सिंग अमदी युमदा सिजनरीबा पोस्टपेड की खुथांगदा मई सिजनरीब प्रजा मियामना मतम की थिफम थोप पैसा थिबिरक्तबना मई की बिल से असुकी मति आउटस्टैंडिंग यामलब पैसा कया पुथदुना ले मसिना मरम ओइदुना हौजिक सिजनरीब मई सिंग असि हानदिग हेना नुंगाइरक्तबगी मरम अमा ओइरक्कदो मरम असिना पोस्टपेड अमदी फैक्टरी मचा मचा तोंगान तोंगानबा एंटरप्रेन्योर सिंग सिजनरीब मई की बिल सिंग असि कोरोना सु खर फरकलबनिना अदोम की मई की बिल मतम चाना थिदोकपिरो
ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯤꯕꯤꯗ꯭ꯔꯕꯗꯤ ꯃꯩ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯒꯅꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯩ ꯀꯛꯄ ꯍꯧꯖꯔꯒꯅꯤ ꯑꯗꯣꯝ ꯊꯥꯖꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯄꯤꯗꯕ ꯌꯥꯗꯕꯅ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯑꯄꯤꯕ ꯈꯔꯒꯤ ꯃꯩ ꯊꯥꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯔꯝ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯟꯖꯤꯟꯕ 294 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯃꯛꯇ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 294 ꯁꯨꯕ ꯇꯥꯡꯀꯛ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕꯅꯤ ꯃꯁꯤꯗ ꯂꯥꯛꯄ ꯋꯥꯀꯠ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯉꯝꯖꯔꯣꯏ Santos, acelere. Gari este kame. Togzolo. Punisher. Yare, come on. Hey, gamay. Sir. Madam ke punchi bukalu sir. Gamay. Say, hogolo gamay. Sir. Madam ke punchi hana kanbiyo sir. Ay karisu tawro sir. Madam do. Sige ching matak da poki bane sir. ꯑꯩꯅ ꯃꯦꯗꯝꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯁꯔ ꯑꯩꯁꯤ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯣꯏꯔꯦ ꯁꯔ ꯒꯃꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯔ ꯃꯦꯗꯝꯕꯨ ꯍꯥꯟꯅ ꯀꯟꯕꯤꯌꯣ ꯁꯔ ꯃꯦꯗꯝꯗꯨ ꯆꯤꯡ ꯃꯊꯛꯇ ꯆꯠꯈꯤꯕꯅꯦ ꯁꯔ ꯒꯃꯩ ꯅꯪꯒꯤ ꯄꯨꯟꯁꯤ ꯁꯣꯔꯨꯕꯅꯤꯅꯦ ꯅꯪ ꯍꯨꯟꯇꯣꯛꯑꯒ ꯇꯝꯐꯥ ꯀꯔꯝꯅ ꯀꯟꯒꯅꯤ ꯅꯪꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯇꯝꯐꯥꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯁꯔ ꯑꯩ ꯌꯥꯒꯅꯤ ꯁꯔ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯁꯔ ꯑꯩ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯁꯔ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ Madam tapa hana kanbiyo sir. Gamay. Hey, Santos. Gamay bu hospital da po. Nakoy, karatuna. Ataga. Ay lamba pa hoge. Pagli sir. Chalo, karatuna salo. Ay itanta makoy lamba pa hoge. Sir, Rahul sulay jari sir. Sir, Bimo sulay jari sir. Pare, atudi. Santos. Nang gamay bu hospital da karatuna pura po. Ay tampa bu kalukigi. Gamay, ay nangi medam tampabu kalukiki. Nang Kristo bayadi ko. Nang Kristo bayar ko. Sir, ay Kristo tawroye sir. Makoy singa to sir. Pabi abadi paro sir. Hat pe abana halaga sir. Ay napuna ba kitang dikapiyo ka sir. Ay soy na. Medam tampagi saktam su yenkini sir. Ay may amutado ka chaloye sir. Gamay, Kristo tawroye gamay. Pare gamay, chalo. Santos, gamay bu karatuna polo. Chalo, karatuna chalo. Pare sir. Rahul, Bimo, sir. Aikhoy. Yam hay sing na sida karaga sa kadaban. Mafam asida di makoy nang naleram lori. Kara lap no mafam asida salam na gani. Adubo, kong na satkibani na. Yam na panglap-lap na chalamoy. Saslo, fagni sir. Ay, makuto se na punchilo ko. Nanthokini. Hawjikti siba amasung sangba. Aikhoi gi khutta leirabani. Aduga khajiktang da khuchin khunan thok torabadi aikhoi lebak thigadoribani. Ay, mafam asida makoi matam mamata de yoropasuya. Aduga aikhoina nomaina kaplam liba maron sengda banupado mahaksu soidina siram lagani. Thabak asi kanana pangthokni banu haiga adumak chamamna duna leiramadau. Ida Aidi, Inspector Tayai bado, madu karatuna mafam asida yoksalakpa yai. Aikoina nomaina kaplamni bado, mak siyawbadi natri. Mana pauk tamlaga khubal lirakadra sini. Nang sukiman kreda tole, lag lagana mathwai du mang batare dana. ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯐꯥꯔꯤꯁꯤ ꯃꯍꯥꯛꯀꯤꯗꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅꯦ ꯁꯣꯏꯗꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯧꯅꯥꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯇꯠꯂꯦ ꯃꯥꯅ ꯐꯥꯎꯕꯅ ꯇꯝꯄꯥꯛꯇ
ꯑꯩꯈꯣꯏꯅ ꯐꯥꯎꯕꯅ ꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯤꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯂꯩꯔꯣꯏꯗꯅ ꯃꯥꯅꯤ ꯃꯣꯅꯥꯟ ꯃꯍꯥꯛꯅ ꯁꯤꯡꯅꯔꯤꯕꯗꯨ ꯀꯅꯥꯗ ꯁꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯁꯨ ꯄꯔꯥ ꯑꯃꯗꯤ ꯑꯣꯏꯖꯔꯅꯤꯗꯅ ꯁꯤꯗꯒꯤꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯉꯝꯃꯗꯤ ꯉꯝꯂꯕ ꯍꯥꯏꯗꯨꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯃꯇ ꯀꯥꯟꯅꯔꯣꯏ ꯅꯈꯣꯏ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯐꯝ ꯊꯤꯖꯔꯤꯕ ꯍꯥꯏꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯦ ꯑꯔꯥꯏꯕ ꯃꯤꯅ ꯖꯪꯒꯜ ꯑꯣꯏꯁꯅꯨ ꯆꯤꯡ ꯑꯣꯏꯁꯅꯨ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯊꯥꯖꯧ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯩ DSP ꯇꯝꯐꯥꯟ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟ ꯂꯣ ꯍꯧꯖꯤꯛ ꯈꯛꯇ ꯆꯩ ꯆꯥꯈꯤꯕ ꯃꯌꯥꯝꯗꯨ ꯈꯪꯗ꯭ꯔꯤꯕꯣ ꯃꯨꯅꯥ ꯃꯆꯤꯟ ꯆꯤꯃꯦꯟ ꯆꯠꯂꯣ ꯃꯈꯣꯟꯁꯦ ꯇꯥꯅꯤꯡꯗꯦ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯀꯟꯕꯤꯕ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯒ ꯖꯪꯒꯜ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯇꯥꯔꯦꯗꯅ ꯃꯥꯅꯤ ꯏꯇꯥꯎꯒ ꯂꯨꯍꯣꯡꯗꯅ ꯀꯅꯥꯒ ꯍꯣꯡꯒꯅꯤ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯑꯩꯒꯤ ꯍꯦꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯤ ꯊꯥꯗꯣ ꯁꯤꯗꯤ ꯌꯥꯝꯅ ꯈꯦꯡꯉꯤꯅꯤ ꯏꯇꯥꯎ ꯊꯥꯗꯣ ꯍꯥꯏꯔꯒ ꯊꯥꯗꯣ ꯍꯩ ꯇꯨꯃꯤꯟꯅ ꯃꯆꯤꯟ ꯆꯨꯝꯃꯤꯟ ꯆꯠꯂꯣ ꯃꯆꯤꯟꯗꯣ ꯐꯤꯗ ꯄꯨꯟꯁꯜꯂꯨꯅꯦ ꯍꯩ ꯇꯨꯃꯤꯟꯅ ꯆꯩ ꯆꯥꯅꯤ ꯖꯪꯒꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯝꯅꯤꯅꯦ ꯏꯇꯥꯎ ꯐꯥꯎꯗꯤ ꯐꯥꯎꯕꯖꯥꯠꯅꯤꯍꯦ ꯀꯤꯛꯀꯥꯏꯗꯤ ꯐꯖꯕ ꯊꯥꯔꯛꯏꯅꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯇꯥꯔꯗꯤ ꯇꯥꯔꯦꯗꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯀꯟꯕꯤꯒꯗꯧꯔꯤꯕ ꯅꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯨꯗꯤ ꯄꯥꯎ ꯇꯥꯔꯁꯨ ꯖꯪꯒꯜ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯉꯛꯄ ꯉꯝꯗꯗꯅ ꯀꯤꯗꯅ ꯑꯥꯔꯃꯤꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯑꯍꯦꯟꯕ ꯐꯣꯔꯁ ꯅꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯐꯣꯔꯁ ꯀꯌꯥ ꯅꯦꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯀꯗꯧꯒꯤ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯪꯕꯨ ꯑꯩꯅ ꯂꯨꯍꯣꯡꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯅꯤ ꯑꯗꯨꯒꯅꯦ ꯖꯪꯒꯜ ꯑꯁꯤꯗ ꯎꯔꯛ ꯑꯁꯤꯗ ꯅꯈꯣꯡ ꯅꯈꯨꯠ ꯑꯗꯣ ꯎꯔꯤꯅ ꯌꯦꯠꯁꯤꯜꯂꯒ ꯄꯥꯡ ꯇꯤꯡꯂꯒ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯊꯦꯡ ꯏꯇꯥꯎ ꯑꯩꯗꯤ ꯌꯥꯁꯤꯁꯨ ꯆꯤꯛꯄꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯄꯥꯝꯕꯒꯤ ꯅꯪꯒꯤ ꯅꯇꯨꯡ 인ꯕ꯭ꯔꯥ ꯍꯥꯏꯕꯨ ꯌꯥꯁꯨ ꯑꯍꯨꯝ ꯑꯩꯁꯦ ꯑꯁ ꯅꯨꯄꯥꯗꯣ 이쿠치나 마친데도 농어이나 까파가 하나마저 파가동니다 아이제 찍할래네 야제 아시아레다 돌렌 너사이나 싫은바니 그리 유아리노네 아이코디 게리브 인스펙터 시가 하토가 누피에니 시가 아이코이나 마펌스 하라마도 이제 코디 게나 바카나 솔레로 마코야 동카나나 방토이 노 하이바 까리 수팡가다바네 아이코이 마펌 마시다 마코이나 티방 마기 까리고마 삭피고마 타나이나 티라 아이 까데 작전제 ngaihak leiraga ani simasu hatodo aduga masak phajabi DSP tampha aduga mahaka lagminari bi mahaki bodyguard nupi asiga makhoi gi ijat lawru matungna. What if you could create your own delicious website even if you don't know how? What if just saying your business is samosas made it all about samosa? ꯑꯩꯈꯣꯏꯅ ꯃꯈꯣꯏꯅꯤ ꯁꯨꯃꯐꯝꯁꯦ ꯍꯥꯜꯂꯒ ꯊꯝꯃꯕꯅꯤ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒ ꯑꯩꯈꯣꯏꯗꯤ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕ ꯃꯈꯣꯏꯅ ꯍꯤꯠ ꯑꯦꯟ ꯔꯟ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯕꯁꯨꯅꯦ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯈꯣꯏꯅ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯑꯩꯉꯣꯟꯗ ꯁꯤꯡꯅꯗꯅ ꯍꯤꯠ ꯑꯦꯟ ꯔꯟ ꯁꯣꯃꯦꯟ ꯃꯗꯨꯗꯒ ꯁꯤꯔꯝꯂꯕꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯒꯗꯕꯅꯤ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯕ ꯉꯥꯏꯔꯤ ꯃꯍꯥꯛꯁꯨ ꯁꯤꯕ ꯉꯥꯏꯔꯤ ꯃꯗꯨꯗꯒ ꯁꯤꯔꯕꯗꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯏꯅꯤꯡ ꯇꯝꯅ ꯏꯌꯥꯝꯕꯒꯤ ꯚꯣꯠꯀꯤꯗꯃꯛ ꯉꯥꯏꯈꯣ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤ ꯐꯥꯎꯗꯨꯅ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤꯒꯤ ꯏꯔꯛ ꯑꯁꯤꯗ ꯃꯤ 3-4 ꯆꯠꯈꯤꯕꯒꯤ ꯀꯨꯏꯗ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯂꯩꯔꯤꯕꯁꯤꯅꯤ ꯃꯁꯤꯗ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯆꯠꯀꯗꯕꯅꯤ ꯁꯔ
Kailangan Rahul. Sir, Madam Tapabu, patanong da tulong gadra. Ako yung napakali, sir. Mapamadu kratuni yung nanabagitang siya nabatog si sir. Rahul, mapamadu ay shoy din yung gani. Mapamasida makoy gi kong maram tara ganina. Makoy gi manak yung bukoy raroy. Ay koy, makoy gi kong lamasa yeng doon sa kadaman. Aduga, makoy gi tung dami inarakle hay basi makoy ni kang nabadi. Ay koy kudong sadaba tok pasuya. Seksilo, lumlaga mapamamadalayram laga koy detektor pasuya. Laibag pabanang asi. At yada taso pajana tokli. Masina, ay koy da mateng pangli. At sumagida mag isorlay hay badali. Come on, 장선 치라. Aduga, patramasi nga dubo. Ay koy gi kata. Masana masagi mangpam tirabanina. Makoy gi mapunchi aroy bo ida dabani. Come on, 장시라. Paglisang. Muna, hojikti makod adu thado. Aiga magalo ho mugi matami yorena. Ito, makod thado kudi kitang parak taro do. Masaisu kara kaw butin me yega taw kibani makod thado kudi nung hairoi. Oi, hoi ni he, kaw ini he. Adu raga, makod adu say shang asina tanggal laga hanjin na kantilajira. Makuto ting labadi makuto han mangam loridana. Adordi mafam masidagi susian mangam loroy. Tamo yengsi kaya mog yamna pawi habdi yengsi. Itaw thoda. Amasidi unwaigum sikre. Kari mito bo haidre ni madi. Aduna nanggi ojara. Kari aige. Shibudi aige do moiranida. Itaw tole. Nangdi itaw aigi yaji yamna chi. 너희네 독봤다로 사실 이제 각들이 뭐런 쟁도보다는 야 투디에 부탁이 시조 아마 목투디야만 아이디 야만 밴드리 떨렌 나학등 아이코 아이코 야닝 뭐 빠마 생각도 방토키게고 능 어다이다 좀 미요 어이 나 진도 항토끼겠어 Hey, lại cô này nó chân đo hàng thuộc này. DSP Tampa Song Sada Nasak Nato Untuk na yeng madali sang phone. If you want to achieve better results, make a great impression, and save time at work, you should get Nang gadi kar shuai ga yeng na balai bana tera. Adubu Nangi na thoai ojariba Nangi pamuwa Tayar Inspector Tayar Made agi punsida yamna yet pa haibadu oy maramaduna aingonda yet pagidama mahakna kari mangzakhi haibadu mapunsi aduda ningsing kapchana na bani aduga mahak kusu mafam asida lakpa taragadi asi bhaksang oina mayumda pukhe mahak su mafam asida soidra kangjagani thoibada singnabada mahakna kari phangkhige haibadu soidana maki mahak su khangjaranida se namaidu onchilosi thui nangina sagado ayengdi narilerbadi puliba kudasi thado aduga changyenase maida tinda sisalakna tawi kai amomnine natraga nongsa amomlo nangna narileri do hojikti karimta kanaroye aingonda tinga ju sitraga tawi Tandawi, kopakto na bro. Fajana hiring eda fajana ya. Mafam masida ginang ni yara suya adrasu nang ay no oiran. Kana laga kan maya bakan san. Mata madudane. Nang mafam masida ko no hundo umaga sakrado. Madudagi kungul lira kuda. Nangi pibam madu ubo matamda. Nangi inspector tayay duna. Sita. Mafam masida mahana. Nang buko nagkapdo. Ayna nungay gadorbe. Hui, nang gumanang inspector tayaybo, mamintigi mapitahan gani khali. Ngayaki matungga nang soyda niya. Nabungo daw, nang bulan biba soyda na lang agadam. Ay na tayay da takiba meses. Teng labusos teng na. Mangonda soyda na fang. Adugi matungda giti. Meses adugi matungina. Nang bulan biba laklam lagan haibase. Nang kangdri. Haujik sumatamlay.
ꯑꯩꯉꯣꯟꯗ ꯆꯪꯖꯧ ꯑꯩꯉꯣꯟꯗ ꯆꯪꯖꯔꯕꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯀꯟꯕꯤꯒꯦ ꯑꯗꯨ ꯅꯠꯇꯗꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯒ ꯀꯔꯤ ꯅꯪꯉꯣꯟꯗ ꯆꯪꯖꯗꯣꯔꯤꯕ ꯊꯣꯏꯕꯅ DSP ꯇꯝꯐꯥꯗ ꯆꯪꯖꯒꯗꯧꯔꯤꯕ ꯃꯥꯜꯂꯤꯅꯦ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯗꯥꯏꯂꯣꯒ ꯃꯥꯜꯂꯤ ꯅꯪꯒꯤꯗꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯁꯤ ꯂꯤꯂꯥ ꯅꯠꯇꯦꯅꯦ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯐꯥꯔꯒ ꯄꯨꯔꯛꯏꯁꯤꯕꯨ ꯀꯔꯝꯕ ꯔꯤꯛꯁꯇ ꯑꯣꯏꯔꯝꯒꯗꯒꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯃꯥꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯜꯂꯒ ꯄꯨꯔꯒ ꯆꯠꯁꯛꯈꯤꯁꯅꯨ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯥꯅ ꯉꯝꯂꯒꯅ ꯐꯥꯁ ꯀꯅꯥꯅ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯨ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯃꯤ ꯍꯥꯠꯐꯝ ꯖꯒꯥꯅꯤ ꯃꯐꯝ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇꯅ ꯎꯔꯣꯏ ꯀꯅꯥꯃꯠꯇꯅ ꯈꯪꯉꯣꯏ ꯃꯐꯝ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯀꯅꯥꯃꯠꯇ ꯈꯨꯟꯖꯥ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯄ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯪꯁꯨ ꯈꯪꯖꯜꯂꯣ ꯑꯩꯅ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯍꯥꯠꯈꯤꯕꯗꯣ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯣꯚꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥ ꯃꯍꯥꯛꯅ ꯒ꯭ꯔꯨꯞ ꯁꯥꯒꯠꯇꯅ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯅ ꯚꯣꯠ ꯈꯣꯝꯒꯠꯂꯛꯈꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯚꯣꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯐꯪꯅꯅꯕ ꯍꯣꯠꯅꯖꯧ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯅꯕ ꯑꯗꯨꯒ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯨꯄꯤ ꯅꯍꯥꯗ ꯆꯣꯞꯄ ꯅꯨꯄꯤ ꯂꯣꯟꯕ ꯀꯔꯤꯅꯣ ꯃꯥꯅ ꯃꯇꯝ ꯑꯗꯨꯗ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯉꯣꯟꯗ ꯍꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯃꯁꯥꯗꯣ ꯄꯥꯡ ꯇꯤꯡꯂꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯑꯩꯅ ꯃꯁꯥ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯊꯥꯕꯅꯤ ꯌꯦꯡꯉꯣ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯅꯤꯁꯤꯒꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯃꯇꯨꯡꯗ DSP ꯇꯝꯐꯥ ꯃꯐꯝ ꯑꯁꯤꯗ ꯃꯗꯣ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯉꯝꯕ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯗꯨ ꯃꯪꯂꯨꯒꯅꯨ ꯏꯟꯁꯄꯦꯛꯇꯔ ꯇꯩꯍꯩ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯕꯨ ꯂꯥꯟꯕꯤꯅꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯅꯧꯕ ꯁꯥꯏꯒꯣꯟ ꯑꯃꯗ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ ꯀꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯂꯥꯛꯑꯗꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯥꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯇꯥꯔꯦꯅꯦ ꯂꯥꯏꯒꯤ ꯃꯆꯥꯔꯣ ꯃꯥꯕꯣ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯁꯤ ꯃꯍꯥꯛꯅ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯀꯦꯁ ꯑꯃꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯤꯠ ꯑꯦꯟ ꯔꯟꯗ ꯑꯩꯅꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ ꯅꯪ ꯁꯤꯒꯗꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯪꯖꯔꯣ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯁꯣꯃꯦꯟꯗꯣ ꯑꯩꯅ ꯒꯥꯔꯤꯅ ꯊꯣꯝꯕꯅꯤ ꯀꯔꯤ ꯅꯪꯅ ꯃꯥꯅꯤ ꯑꯩꯅ ꯊꯣꯝꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏ ꯏꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯨ ꯏꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯄꯥꯎ ꯐꯥꯎꯒꯅꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯈꯤꯕ ꯂꯩꯇꯦ ꯏꯌꯥꯝꯕꯅ ꯃꯃꯥꯡꯗ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯆꯛ ꯊꯤꯜꯂꯒ ꯏꯌꯥꯝꯕꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯈꯤ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯈꯕꯔꯁꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯈꯤ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐ꯭रीꯗꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯕ ꯂꯩꯔꯒꯁꯨ ꯃꯍꯥꯛꯇꯤ ꯑꯇꯝꯅꯅ ꯑꯩꯒꯤ ꯏꯌꯥꯝꯕ MLA ꯄ꯭ꯔꯤꯌꯣꯕꯔꯇꯕꯨ ꯁꯤꯡꯅꯕ ꯍꯧꯔꯛꯈꯤ ꯃꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯪꯐꯝ ꯑꯗꯨ ꯇꯧꯖꯕꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯈꯜꯂꯛꯄ ꯉꯥꯏꯔꯒ ꯑꯩꯅ ꯂꯝꯕꯤꯗ ꯒꯥꯔꯤꯅ ꯕꯣꯝ ꯃꯗꯨꯗꯒꯤ ꯁꯜꯂꯒ ꯇꯥꯕꯅꯤ ꯍꯟꯅ ꯌꯦꯡꯂꯝꯗꯕꯅꯤ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯦꯡ ꯂꯩꯕꯗꯒꯤ ꯍꯤꯡꯍꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯅꯍꯥꯟꯅ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯗꯨꯅ ꯃꯩ ꯊꯥꯔꯒ ꯂꯧꯈ꯭ꯔꯗꯧꯅꯤꯅ ꯑꯗꯨꯕꯨ
ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯁꯤꯗꯕ ꯇꯥꯔꯒꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗꯨꯗ ꯍꯨꯅꯤ ꯈꯪꯗꯦ ꯃꯍꯥꯛꯄꯨ ꯁꯤꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯀꯥꯞꯁꯤꯜꯂꯒ ꯃꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅ ꯂꯥꯟꯕꯤꯒꯅꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯃꯈꯣꯏꯒꯨꯝꯕ ꯏꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯌꯥ ꯑꯁꯤꯕꯨ ꯂꯥꯟꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯗꯤ ꯖꯣꯝꯅ ꯊꯥꯔꯛꯄꯅꯤ ꯅꯪꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯑꯩꯕꯨ ꯂꯥꯟꯕꯤꯅꯕ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯁꯨ ꯅꯈꯣꯏꯕꯨ ꯂꯥꯟꯕꯤꯅꯕ ꯊꯥꯔꯛꯄꯅꯤꯅ ꯍꯦ ꯑꯩ ꯅꯨꯄꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯅꯪꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯅꯨꯄꯤ ꯅꯨꯄꯤ ꯅꯣ ꯄꯦꯅ ꯅꯣ ꯅꯪꯅ ngasi ꯅꯣꯛꯂꯤꯕꯗꯨꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯅꯪꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯗ꯭ꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯤꯗꯤ ꯅꯪ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯂꯒꯗꯕꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯑꯩ ꯃꯨꯅꯥ ꯃꯈꯨꯠ ꯑꯁꯦ 우리 와리시를 puꯟꯖꯜꯂꯣ ꯑꯗꯨꯒ ꯄꯥꯡ ꯇꯤꯡꯉꯒ ꯊꯝꯁꯤ ꯑꯁ ꯏꯇꯥꯎ ꯄꯥꯡ ꯇꯤꯡꯉꯗꯤ ꯁꯤ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯑꯁ ꯉꯥꯏꯈꯣꯗ ꯈꯔ ꯑꯣꯠꯄ ꯅꯩꯕ ꯆꯠꯊꯔꯒ ꯍꯥꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯄꯥꯡ ꯇꯤꯡꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯗꯨꯃꯛꯅꯤꯅꯦ ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅꯦ ꯁꯦ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄ ꯍꯧꯁꯤꯁꯦ ꯁꯦ ꯄꯨꯁꯜꯂꯣ ꯁ꯭ꯋꯥꯏꯗ ꯄꯨꯁꯜꯂꯣꯊꯥꯗꯣꯛ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯍꯥ ꯀꯔꯤꯒꯤ ꯊꯥꯗꯣꯛꯀꯗꯧꯔꯤꯅꯣ ꯉꯁꯤꯗꯤ ꯅꯪ ꯑꯩ ꯑꯣꯏꯔꯒꯗꯕꯅꯤ DSP ꯇꯝꯐꯥ DSP ꯇꯝꯐꯥ ꯅꯔꯤ ꯂꯩꯔꯕꯗꯤ ꯊꯥꯗꯣꯛ ꯅꯔꯤ ꯂꯩꯔꯕꯗꯤ ꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛ ꯑꯗꯨꯒ ꯂꯝꯕꯥ ꯄꯥꯟꯅꯁꯦ ꯊꯨꯏ ꯃꯇꯤꯟꯒ ꯊꯤꯆꯠ ꯑꯩꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯌꯥꯗ꯭ꯔꯤꯅꯦ ꯀꯩ ꯑꯃꯣꯝ ꯁꯥꯗꯅ 인스펙터 tayay lakpangay bro. Oh, lao, nanggi inspector tayay lakpangay di ay na. Wow, inspector tayay. Wow, inspector tayay. Ay koy na kauri mana tadri. Kariyo pale. Howjik tinamukan ni na ba Lara? Laktrabanina. Adum frida nang siya ino waitare na. Ha? Ay, muna matamahang ano. Kanadi. Thank you na ba ni. Mafam masidagi tabak pang topolorga. May tharaga hato magana. Kangjin na daba saraga koy chakador. Thank you na ba ni. Tabak pang tono batokshi. Itaw, karim kalun. Ay di tabak kauragi. Ha? Tabak siya hauraga na. La 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 la. Tado. Hey, kaisitor. Kigano. Si. Sir. Makoy asidan nila, sir. Rahul, ay loy na ura. Sang sinabatokshi. Makoy koy lai haba kangan gumsi. Karimata kangan na naksilagata tawgatang. Pare, sir. Ay, bimo, nang oirom da salo. Rahul, nang yelom da salo. Ay na, sumdring changke. Punisher! Move! Changsang! Ay, kanino ni nang nagyang kirido ba tampa? Madam Tampa! DSP Tampa! Nang aroy ba aning ba pamba ay ngon da fongdo. Madumadi, toy ba naning ba soy da natungan ganida. Hayo. Nanggi aning ba pamba aroy ba amuk tahay. Huy! Ay nang ngodagi kadi aning ba pamba lay ba? Nang ngodagi na, upul marik amatagi kana ba nang ngodagi longde. Nanggumba, kari sulit ba mana? Nangonagi kari pamigan. Nang siga ba koy derban? Nang naninga ba lahi puno magto? Ning sa horo. Ay no lahi ning ba? Hare Krishna, Hare Ram, Hare Ram, Radhe. Om Jaya Jagadesha, Hare. Ay bukan biraro ne. Kanana noy kan ba? Lahi di nangoy na ning jaro ne. Prathana toro. Ninja ba yaba lai puno mag koti kuntra humdoy. Ninja ro ne. Ay di nang soy dino oirani. Nangga aiga tungnarani. Ay koy na dana tungnarani. Ay. Itaw. Kay dore. Kari mo dore muna. Sisul lang na parang ngamdiri ni. Kamay to gino. Ngay ko. Adu nga haktang tang. Silo rega adu damo. Ay mo yaw tare na
ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣ ꯑꯩ ꯁꯤ ꯉꯥꯟꯅꯕ ꯂꯣꯏꯈꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨ ꯁꯦ ꯑꯩ ꯋꯥꯏ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯌꯦꯡꯉꯨꯅꯦ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯗ꯭ꯔꯣ ꯐꯖꯗ꯭ꯔꯅꯦꯍꯦ ꯅꯨꯄꯤꯅꯒ ꯌꯥꯝ ꯉꯥꯎꯅꯔꯤꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯇꯌꯥꯏꯅ ꯇꯌꯥꯏꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯀꯔꯤꯝ ꯈꯟꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯨꯅꯦ ꯆꯨꯡ ꯐꯤꯔꯥꯟꯒꯥꯏꯁꯦ ꯌꯦꯡꯉꯨꯅꯦ ꯁꯟꯖय ꯗꯠ ꯃꯥꯟꯗ꯭ꯔꯣ ꯑꯩꯒꯤ ꯁꯥꯡꯂꯤꯕ ꯁꯝꯂꯥꯡ ꯌꯦꯡꯉꯣ ꯍꯥꯏꯒꯠꯀꯦ ꯌꯦꯡꯉꯣ ꯆꯥꯛꯇ꯭ꯔꯣ ꯅꯪꯁꯨ ꯆꯥꯛꯏꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯣ ꯌꯥꯝꯅ ꯐꯖꯕꯅꯦ ꯑꯩꯒꯤ ꯌꯥꯝꯕꯅ ꯚꯣꯠ ꯀꯥꯔꯗꯤ ꯅꯪꯒꯤ ꯄꯣꯁꯇꯤꯡ ꯑꯐꯕ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯃꯣꯁꯟꯒ ꯂꯣꯏꯅꯅ ꯁ꯭ꯇꯥꯔꯒꯥꯏꯗꯣ ꯃꯊꯪ ꯀꯥꯍꯜꯂꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦꯗ ꯁꯦ ꯉꯁꯤꯗꯤ ꯅꯪꯒ ꯑꯩꯒ ꯆꯦꯟꯕ ꯅꯨꯃꯤꯠꯅꯤ ꯅꯪꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯗꯨ ꯊꯥꯗꯣꯛ ꯅꯪꯅ ꯑꯩꯒꯕꯨ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯕ ꯅꯅꯤꯡ ꯊꯨꯡꯕꯒꯤ ꯊꯨꯡꯕ ꯉꯥꯛꯇ ꯄꯔꯦꯡ ꯈꯨꯅꯣꯛ ꯑꯁꯤꯒ ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯣꯛꯂꯤꯉꯩꯁꯤꯗ ꯃꯀ꯭ꯔꯥꯡ ꯑꯁꯤꯗ ꯀꯝꯗꯧꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯏ ꯃꯣꯅꯥꯠ ꯀꯩꯗꯧꯔꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯀ꯭ꯔꯥꯡꯁꯤꯗ ꯀꯧꯁꯜꯂꯛꯏꯅꯤꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯣ 이다 먹고도 본 기분에 시들레 있더래 튀어 하지마 튀어 헤이 돌래 남들 깨돌래 남까지 돌래 아시죠 야 찍보기 아이정아 강을 내는 오드래네 아 튀어 살게 잡래 튀어래 튀어 나비 신나진 거 하이정 튀어래 DSP 땀파 나도 그래네 아이 아무도 못 나토기네 하다 보고 오라버디 너무 이제 깝가다버니 땀파시 나도 그래 마기 말까이시다 이상 칠게 땀파 그나로 대 땀파 소브라 난 소브라 대 아이카리 못하도 돼 살이다도 파진드나 시달레리 어디가 아이기 뚱 시드나 먹고 이내라 기분에 야니 그시더라 이내락스노 ꯃꯈꯣꯏ ꯏꯟꯅꯔꯛꯄꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯃꯃꯝ ꯇꯣꯏꯅ ꯉꯁꯤꯗꯨ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤ ꯁꯦ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ ꯇꯝꯐꯥ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ ꯇꯌꯥꯏ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯇꯌꯥꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯇꯌꯥꯏ ꯌꯥꯔꯦ ꯇꯝꯐꯥ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯁꯦ ꯅꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛꯀꯦ ꯁꯦ 시바요 농의 시바요 ꯅꯪ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯌꯨ ꯂꯥꯛꯁꯅꯨ ꯑꯃꯃꯝ ꯇꯣꯏꯅ ꯑꯩꯅ ꯂꯝꯕꯥ ꯄꯥꯜꯂꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯈꯨꯠ ꯄꯨꯟꯈꯤꯕꯅꯤꯅ ꯄꯪꯂꯥꯞꯂꯗꯤ ꯆꯠꯂꯣꯏꯗ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯝꯒꯅꯤꯗ ꯍꯟꯗꯛꯃꯨꯛ ꯐꯪꯂꯕꯗꯤ DSP ꯇꯝꯐꯥ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯂꯣꯏꯔꯦꯗꯣ DSP ꯇꯝꯐꯥ 튀어 문화 영어 이다 시대디 레이트레니 나라이드 젠가니 타발 파르바 힝나시다 핵 포글라가 젠마 마탐다 만나가 나두다 농메니 헤다 까거다 마코추 본 기반이나 까얌 사나마나 젠가다 영어 아숙 pom마 마두다 징나라바디 농메니 핵다 깝쳐로 호이다 야리 아이토케 에이 살이다 까나노 쉿 랑가노 손들어 라훌 마네 라오 쇼들어 시끄러 매담도 바디 시드기 난 토가 쨍크라바니 까리 그냥 그려봐 하우지가다 시기 마야이 탕거 삼치도 쨍키바니 아두디 소이드는 막기 비모나 들어가다 야이 테나메 난 아기 뚱달로 세 나코다시 타도케 라오 솜달로 아이 시래기는 비두스레 남들이네 까리르다 치바 아이 돌레 시래기는 비두디 스카이누도
ꯑꯩꯁꯨ DSP ꯇꯝꯐꯥ ꯊꯤꯕ ꯌꯥꯎꯔꯤ ꯀꯩꯅꯣ ꯃꯈꯨꯠ ꯄꯨꯜꯂꯒ ꯁꯤ ꯂꯩꯍꯧꯗꯥꯏꯅꯦ ꯑꯩꯗꯤ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯑꯁ ꯅꯟꯁꯦꯟꯁ ꯅꯪꯁꯤꯒ ꯑꯅꯥꯕꯗ ꯑꯃꯨꯛ ꯊꯥꯖꯜꯂꯦ ꯇꯨꯂꯦ ꯅꯟꯁꯦꯟꯁ ꯅꯨꯄꯤ ꯑꯃ ꯅꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯁꯤꯁꯨ ꯅꯥꯊꯣꯛꯈꯤꯅꯦꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯣ ꯀꯔꯤꯃꯇ ꯅꯔꯤꯟ ꯌꯥꯎꯗꯦꯗ ꯅꯪꯁꯦ ꯅꯌꯥ ꯃꯆꯥ ꯑꯃꯅꯤꯈꯛ ꯇꯦꯛꯄꯗꯨꯒꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯅꯃꯤꯠꯇꯨ ꯁꯤꯡꯉꯨꯅꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯅꯥꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯚꯥ ꯍꯥꯠꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯃꯦꯟꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯊꯣꯛꯑ ꯆꯠꯈ꯭ꯔꯕꯗꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯑꯥꯗ ꯂꯣꯏꯅꯃꯛ ꯌꯧꯔꯅꯤ ꯑꯗꯨꯒ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯊꯛꯇꯁꯨ ꯏꯖꯠ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯅꯤꯅꯦ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯊꯤꯕ ꯇꯥꯕꯅꯤ ꯑꯁꯣꯡ ꯃꯣꯡꯁꯣꯡꯁꯤꯡ ꯑꯁꯤꯗꯅꯦ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯣ ꯑꯗꯨꯒ 시라고서 시르스나 사이나 하도 마주 파가다보니 아싸 그래다고 아싸 깜짝아 야 이행레가 눈에 까보 깜짝아 아더니 바라가 시라서 마품 마시드기 아싸 형동은 뭐 이렇게 굿뜨기 빼빼 마차나 토끼 해보더니 마티레가 강거든이네 अय मिस्टर थोगा नखुद पारिबु खलाइदु थादो कनानो आइखोइदो चंगजौ नपुनसियदु कनबि इंस्पेक्टर करिगुम मफम असदिगि चेनब होनब तारगदि इंस्पेक्टर ती है आइखोइगि खुत्त तुमन सीब ताबनि करी नखोइ होंगि नथवाइ आइखोइद ले करी नसान हिंग पामलबदि खोइद नोमैदु मखादा थमगा नखुद थांकलगा चंगजरो मिस्टर थोगा नवा लौदे नवा सुलौ लौदे हासिने नरे लेरदि मांग थोलो या थोलो इदं थोलो Hey, tayay nang tholo ne. Tholo, tayay nang tholo. Hey, nakoi ni changchalo. Hey, changchalo. Manam silo. औजी नखोइ नखोइ खुद थाबा हरगलबनिना आइखोइ तंगाइ फदन खुद हनबा ताबनि चंगजरक्त्रबनिना नथाइ दु मांगबा तारे अरोइ बोइना नखोइ दु वार्निंग तौरि आइखोइ द चंगजरो मदुना नखोइ की ख्वाइ दिगे फबोइ गनि मिस्टर थोइगा नवा सुलौ लौगे नवा लौगे हाइसने नंग करि बोइदरा नंग द चंगजर दलबा नरिल ले रदि मांग द थलो कापथनसे एरा नंगी DSP तंफा आइगी खुद सीगरे खजक तंगाइ रमलबनि नखोइ अनिमक मफम मसिदि सीने चलबा तारेरा या सर राहुल सरिता सर सरिता नंसु कशि तो बियाउ थे फरे मैडम आई कशि तो राहुल ना इबु कनमले फरे सिरिदा उसिगी मरुमदा दुम लेखो हौजिति मखोइ हमते हिंगलरोय ngaikho nakhoi ni mafam sidrai aduga makhoi mafam asdiki sen khebachai aikhoi na tanarga makhoi bo soidena maki phaba natraga aikhoi gi makhota makhoi shiba bimo sir rahul sir yam haina singa aikhoi ohumna sai thoga leitaban mafam asdiki makhoi chen khebe yadi kariguma sen khrabadi aikhoi na makhoi amuk thibada waboy yamna hisina koiselga makhoi bo phana ba natraga hana bahona gadaba come on move Hey, Inspector Tayay! Nang thularo ito! Yam sininga di hato piragin hai! Ito, nang namu ay ko'y gilipam kangani. Ko'y laulaw rito. Munan, karisu kiron. Marin karisi yobo nati. Ay ko'y ginumay amuro aniki kukap ta kida na dum sien kardang. Mafam masidagi mako'y na sien kiba daw. Matuda, tana raga kafa doon inungay doon siya. Sir, sidadi mako'y gilipam siya. Asigi manindani habadi kang. अदबु अचौबो खोंनांग अमगी मरुम ओखिबना मखोइ लेफमदि चपचाबदि खंगबा ngam संगसलुबदा ngaikho संगसलुबदा खुदों थिबा थोकनी मखोइने देखोइबो उगनी अखुने मखोइबो उदबनिना नोंमैने नमलगा फाबदु ओइरो अदबु मफम असिदा खुना हेक्ता म कापसिनबदसु मखोइ खुदों थिबा थोकसे यारगदि फाबनि हेना फै सर मखोइदि अमम मनुंग सिदा लेरे हाबदि खंग अदबु मखोइ थोलपदि उद्रे येंगसे तांजादु येंगसे Hey, Inspector! Hey, Inspector Tayay! Ay, ginamay guli, kira ba rin, hey! Yeah! Amukacho! Yeah! Kida na nako'y talag tren natra! Kira natra! Toy mo kira natra! Sir, kaya ko'y nakhangagaligi ni sir. Bimo. Sir, Rahul. Sir. Fire! Ay! Sige, ate!
손도 찔찔러 나와 나네 또 뭐라 이따 내고 레이브링 뭐코이 모아 뭐 복다브링 서 그거는 가푸드디기 쨍키브라 내고 상철게 인쳐 좀 장철 서 실레이 드리셔 아두디 뭐코이 마포마 쓰디기 쨍크레 나파 살다 네 아쿠 실레이 너 손들어 뭐코이 좀 이내서 가다이 파고 뭐코이는 쨍거니 뭐코이 분치가 시디 로이라버니 come on move 아씨 뭐코이 너무 미안도 아씨 그때 애게 보시면 아무튼 빨람라버디 아이쇼 따다다다다다다 뭐코이는 마파가다버니 어머 뭐코이는 너무 이해한 기분이 거동 잡아 놓기 보기 원해 come on 좀 시기디 룸마가 까고다버니 라홀 뭐코이 아달레 아시기 우무름 셀레기 나코이 직실로 뭐코이는 까빡고 마루노 반가니 아두가 데모 나파 살다 아인 할시문에도 섹시나 아맘맘 또 오이나 티마가 핫 나무 호네가다버니 뭐코이는 현전 미야바나테 뭐코이는 남만 미야바나테 이따 까마이 떠네 뭐코이디 너무 쇼파방 악단 까마이 떠봐 에이 까리부터 기루누네 laan hirga loirene moina police wara kari dorge moina kari training tawdana makote eke paibagi wan hek tholpaga amamam ta kapaga hatkadam yang adam khoi aikhoi gi tungda lepaga leksho mase kapchagadam ya hey kapai gunu musi bane rahul sir jackson punisher tabal phabagi makhoi ngasidi makhoi khudong chabasi lawe nalamdrabadi makhoi khangadamani 이따 아이기 되는 의미로세 따라 묵등하이 이따 기야 여리게 아이 까리슈 칼론 시디가 오르시 빨리 아도 이따 하우지 거이 뚱할라가 그러가 잘가 막코이네 강루이도 저가되기 포도가 아이코 람기마다 짜나보 하나보나 퍼로이더라 마두 동나보 도거든 막코이가 코이네 깜나도는 레비야라 यारगन अखोइने मखोइगी मथाइ लौबा अदुगा अखोइ मफम असगी थुने सखिबा तार चलगसु मखोइ अखोइने हालौदबा तारगनि अखोइगी युमद मखोइने सोइदन तिरगन मतम खरदि अखोइ अंडरग्राउंड ओइने लेदबा यारोइ कम on खर लेंछि मुक नो ऐ तोले नंग करि दोइना नंगो चचलो असका आइगी या चिफमचिदा 이따오는 거 사이 타절락구나 어두더게 아무개는 나와버린 그래 아씨 짜래 낭기야 타와이 막이라 너 자시로 너 라홀 서 마코이디 마펌 실레이 보드레 마음도 생각기바 나트라가 싱마턱놈도 까카키바 소이드는 게 떠그런 마펌 스티기 나토 사크라가디 에코이는 마코이부 티브다 와보인 아두가 다마이게 뽀카리레 너코이도 뽀피로 플레이가 संतोषन करी हरी सर हजुर भोगिदियो कोही करीमा त हेरेको थिएँ म खोइसु मेसेज समतन थारकपदि फबने गाउँमैदु फत्तनुङदा थोख्रबा जाला इसासिङ सिधि टेन्सन जानाले गाउँमैकी असोकपछि थोलमदबा तारगदि करिसु नथे थोइबबु एगी खुट्टा ngसाइना लोगि यार ते गाउँमैदु यामना नुङाइथि एगी पुन्सि कन्नन मोहनबदा माक नोमैना पानखिबने माबु 파타능도 톡라바디 아이디 함나 닝엄로 예테 tampa karisu toroi isor kurumsi gangmai karisu toroi te gangmai na patanung da thuk labadi ai di yam waro ga ai gi punsi bu kanana lu gi da te gangmai leram drabadi ai su pha kre ha bada te ai na khang ma da theng ga gangmai gi yam na chawr ba ma theng gi ai gi khongun te ai na li ba ngam la ki ba ai su te ai da message tha ki ba phone to gi farak ta ba gi te ai na message to par ga soi dina khang na ba hai dona tha ki ba tampa karim to waru ron ishor lai ishor na gangmai yu soi dina contribution nangi message to phang ba di gaina gangmai da call to ki ba ni matam madu da mahak ki sithara ba khonjel aduna mahak noi na pale hai ba wafam hai rakhi ba la hauji ga khoi phat
ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯁꯤꯜꯂꯛꯎ ꯆꯠꯁꯤꯜꯂꯛꯎ ꯂꯥꯛꯎ ꯆꯠꯁꯤ ꯈꯔ ꯆꯠꯁꯤꯜꯂꯛꯎ ꯃꯈꯣꯏꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯅ ꯑꯩꯈꯣꯏꯗ ꯄꯥꯜꯍꯟꯕ ꯌꯥꯗꯦ ꯈꯣꯡꯁꯤꯁꯨ ꯂꯣꯏ ꯁꯤꯗꯔꯦ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯌꯥꯝ ꯂꯥꯞꯅꯈ꯭ꯔꯦ ꯃꯨꯅꯥꯟ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯌꯥꯝ ꯂꯥꯞꯅꯈ꯭ꯔꯦ ꯑꯁ ꯏꯇꯥꯎ ꯐꯅꯌꯥꯝꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯏꯁꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯩꯈꯣꯏꯕꯨ ꯊꯤꯕ ꯐꯪꯂꯔꯣꯏꯗ ꯁꯤꯗꯒꯤꯗꯤ ꯑꯉꯝꯕ ꯂꯝꯕꯤꯁꯦ ꯃꯁꯤ ꯃꯇꯦꯛ ꯑꯃ ꯂꯥꯟꯊꯔꯒ ꯃꯈꯥ ꯆꯠꯈꯤꯕꯗꯒꯤ ꯁꯤꯗꯒꯤꯗꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯃ ꯇꯥꯔꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯒ ꯃꯊꯪ ꯃꯊꯪ ꯃꯈꯣꯏꯅꯗꯒꯤꯗꯤ ꯑꯩꯈꯣꯏꯕꯨ ꯊꯤꯕ ꯉꯝꯃꯔꯣꯏꯗ ꯇꯣꯂꯦꯟ ꯀꯩꯗꯧꯔꯦ ꯅꯪ ꯑꯗꯨꯝ ꯁꯨꯛꯇꯪ ꯂꯩꯗꯨ ꯀꯩꯗꯧꯔꯒꯦ ꯑꯁ ꯏꯇꯥꯎ ꯊꯣꯏꯕ ꯑꯩꯗꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯑꯐꯕ ꯀꯌꯥ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯀꯔꯤꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯑꯩ ꯀꯔꯤꯁꯨ ꯀꯤꯒꯅꯨꯅꯦ ꯅꯪꯁꯨ ꯃꯤꯀꯤ ꯊꯤ ꯑꯣꯜꯂꯒꯦꯔꯣ ꯅꯪꯁꯨ ꯃꯤꯀꯤ ꯊꯤ ꯑꯣꯜꯂꯒꯦꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯇꯥꯎ ꯊꯣꯏꯕ ꯑꯩꯅ ꯊꯕꯛ ꯑꯃ ꯐꯪꯅꯅꯕꯅ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯅ ꯚꯣꯠ ꯀꯥꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯅ ꯑꯗꯨꯒ ꯑꯩꯅ ꯆꯪꯉꯛꯏꯕ ꯂꯝꯕꯤꯁꯤꯅ ꯀꯔꯣꯝꯗꯅꯣ ꯈꯪꯗ꯭ꯔꯦꯗ ꯌꯥꯁꯨ ꯇꯦꯛꯄ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯄꯨꯂꯤꯁꯅꯁꯨ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯑꯩ ꯑꯁ ꯌꯥꯔꯗꯤ ꯑꯩ ꯏꯊꯟꯇ ꯌꯨꯝ ꯆꯠꯆꯈ꯭ꯔꯒꯦꯕ ꯅꯣꯏꯒꯤ ꯊꯕꯛꯁꯦ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯔꯤꯒꯤ ꯌꯥꯎꯗꯕ ꯍꯧꯖꯤꯛ ꯅꯪ ꯂꯣꯏ ꯈꯪꯉꯒ ꯅꯪ ꯐꯥꯔꯀꯥꯟꯗ ꯑꯩ ꯐꯔꯛꯅꯕ꯭ꯔꯥ ꯅꯪ ꯐꯥꯔꯀꯥꯟꯗ ꯑꯩ ꯐꯔꯛꯅꯕ꯭ꯔꯥꯅꯦ ꯅꯃꯥꯏꯗꯨꯅ ꯑꯃꯨꯛꯀ 야지 아들 거 야지 아들 양치고 없다가 랑라 하시네 라고 덩이라고 아스 마시슈 빵기 들어보니 마시고는 까마이나 허우르가 타박도 쓰기 걸레이노네 아스 정도 카라카라 일레가 가리 타온머니 봐 떠우디 하다보니 혹시 각자 마야지 티키바드기 로이네 빵전드는 내기래 마야 띵나보니 마나 실리버니 미기 마루온 카르 수도범 여우들 랭좀도 빠라 마나 찍무리버니 मदगी मीना कुनिंग थिनबो कौशलपगा मया से माना टेक्नबजु सिनजबा अदुगा मया ति निकी थिसिदि लाउ इताउ आदा अखोगी तोंग नक्सल पमाले मखोई हाफेट मी लापगी बोरी तो बमु इ अदुरगा स्वाइसदगी लुबगा चिंथक चिका खत्रङेदा मरु सिंजे स्वाइदा लोइ थादरमचिरा लाउ सिदलेरगा वा मातक नादर हेत कापसनछि ꯉꯥꯏꯈꯣ ꯈꯤꯇꯪ ꯅꯛꯁꯜꯂꯛꯈꯤꯁꯦ ꯔꯥꯍꯨꯜ ꯁ꯭ꯋꯥꯏꯒꯤ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏ ꯎꯈꯤꯗ꯭ꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯠꯂꯒ ꯂꯩꯔꯝꯒꯅꯤ ꯊꯥꯕꯜ ꯐꯕꯁꯤꯅ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯨꯝꯂꯒ ꯂꯩꯔꯝꯒꯅꯤ ꯆꯦꯛꯁꯤꯜꯂꯒ ꯂꯩꯌꯨ ꯐꯅꯤ ꯁꯥꯔ ꯑꯩ ꯁꯔꯤꯇꯥ ꯇꯨꯡꯗ ꯂꯩꯌꯨ ꯇꯝꯐꯥ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯐꯅꯤꯗꯦ ꯑꯁꯤꯗ ꯂꯩꯔꯦ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯑꯁꯤꯗ ꯂꯩꯔꯦ Hey, nomai kapai sobra. Ceklo, nokoi ceklo. Punisher. Hey, Inspector Te. Atok pige sa tholore. Kari gi lore. Narin di yaw na nang na. Atok pige tholore. Yeah. Nasidi. Nakoi gi aroi bo oirabani habase. Khangdri. Khangidana nakoi. Kayang kuina nakoi gi nomai maru yaw gana nakoi ne kap kadori. Nasidi. Aroi. Hey. 나를 내려디 토너로 해. 하도 피게네. 기드는 우마로 마두도 로리로. 개꿀로 피사내리로. 야! 그야 시트리브노네. 라홀. 너무이도 마루올 엄청 깝사가. 파니셔. 야, Levo. Come the way, Tara. I can't get on my maru. Come the way. Nasi di nakoi hing na chapta hai do. Namang the power mangro. Siram dai mang da mamang puno mangoro. Nakoi pun silo ramne. Inspector Tay. Nari le ramani mal do thalo. Kari gina tung na nakoi na tumin tanar ka tumin kapi do mo. No. Come on. No, just no. Outside just no. No. Asidagi lumaga mo kapsa. Ay, sidagi di makoy panglab-lab na start pangamara. Sidagi di highway tagadaba naksilay.
ꯑꯩꯈꯣꯏꯅ ꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯂꯒꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯃꯇꯥꯏ ꯃꯇꯥꯏꯗ ꯑꯩꯒꯤ ꯇꯨꯡꯁꯤꯜꯂꯣꯀꯣ ꯅꯈꯣꯏꯅ ꯆꯦꯟꯊꯣꯛꯄ ꯇꯥꯔꯒꯁꯨ ꯎ ꯃꯔꯨꯝꯁꯤ ꯌꯦꯡꯉꯒ ꯑꯁꯨꯛꯄꯁꯤꯡ ꯆꯤꯡꯒꯔ ꯄꯥꯛꯊꯔꯒ ꯆꯠꯂꯨꯀꯣ ꯈꯨꯠꯆꯤꯟ ꯈꯨꯅꯥꯛ ꯊꯣꯛꯇꯅ ꯁꯣꯏꯕ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯋꯥꯅꯒꯅꯤ ꯐꯅꯤ ꯁꯥꯔ ꯃꯨꯅꯥꯔ ꯅꯣꯡꯃꯩꯁꯤ AK-47ꯗꯣ ꯑꯅꯤ ꯑꯍꯨꯝꯗꯪ ꯄꯥꯏꯔꯝꯂꯕꯗꯤꯅꯦ ꯉꯁꯤꯁꯤ ꯂꯝꯕꯥ ꯄꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯆꯥꯁꯤꯅ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯈꯖꯤꯛꯇꯪ ꯂꯥꯛꯆꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯎꯔꯤꯕ ꯃꯔꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯂꯝꯕꯥꯅꯕꯗ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯔꯣꯏ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡ ꯈꯔ ꯃꯈꯥꯗ ꯂꯪꯊꯈꯤꯁꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯆꯠꯍꯟꯈꯤꯕ ꯃꯥꯜꯂꯒ ꯃꯈꯣꯏ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯂꯧꯒꯗꯕꯅꯤ ꯆꯦꯛꯁꯤꯜꯂꯣ ꯅꯨꯡ ꯈꯔ ꯃꯈꯥꯗ ꯂꯪꯊꯈꯣ ꯍꯣꯏ ꯇꯧ ꯉꯥꯏꯈꯣ ꯃꯈꯣꯏ ꯃꯈꯥꯔꯣꯝꯗ ꯆꯦꯟꯈꯤꯕ꯭ꯔꯥ ꯑꯣ ꯅꯨꯡ ꯂꯪꯊꯔꯒ ꯃꯈꯣꯏ ꯃꯈꯥꯔꯣꯝꯗ ꯆꯠꯄ ꯃꯥꯜꯍꯜꯂꯤꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯊꯨꯔꯅꯤ ꯆꯦꯛꯁꯤꯜꯂꯣ ꯉꯥꯛꯁꯥ ꯐꯅꯤ ꯁꯥꯔ ꯑꯣ ꯀꯌꯥꯗ ꯁꯤꯡꯈ꯭ꯔꯕ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯅꯨꯡ ꯂꯪꯊꯕꯁꯤ ꯀꯥꯟꯅꯗ꯭ꯔꯦꯅꯤ ꯃꯈꯣꯏ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯁꯤꯗꯒꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩꯁꯤ ꯀꯥꯞꯁꯟ ꯇꯥꯕꯅꯤ ꯑꯃ ꯑꯅꯤ ꯄꯥꯟꯕ ꯁꯣꯏꯗꯅ ꯍꯟꯗꯛꯇꯤ ꯌꯥꯎꯔꯅꯤ ꯎ ꯑꯃ ꯇꯧꯍꯧꯗ꯭ꯔꯦ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯍꯦꯛꯇ ꯀꯥꯞꯁꯜꯂꯁꯤ ꯀꯥꯞꯁꯜꯂꯣ ꯍꯦꯛꯇ ꯀꯥꯞꯁꯜꯂꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯇꯧ ꯆꯦꯛꯁꯜꯂꯨꯀꯣ ꯄꯥꯛꯊꯣꯛ ꯀꯝꯗꯧꯋꯦ ꯏꯟꯁꯄꯦꯛꯇꯔ ꯇꯦꯛ ꯀꯝꯗꯧꯋꯦ ꯂꯥꯛꯑꯣ ꯆꯠꯁꯤꯔꯣ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯑꯁ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯀꯥꯞꯁꯤꯔꯣ ꯂꯥꯛꯑꯣ ꯆꯠꯁꯤꯔꯣ ꯃꯣꯏ ꯍꯧꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯔꯥꯍꯨꯜ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯒꯗꯕꯅꯤ ꯚꯤꯃꯣ ꯇꯝꯐꯥ ꯇꯦ ꯍꯧꯖꯤꯛ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯒꯗꯕꯅꯤ ꯀꯃꯟ ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯈꯣꯏꯁꯨ ꯅꯛꯁꯜꯂꯦ ꯂꯥꯛꯑꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯤꯒꯤ ꯒꯣꯂꯥꯏꯁꯤꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯥꯠꯂꯒꯗꯕꯅꯤ ꯀꯅꯥꯅꯣ ꯃꯥꯡꯗ ꯂꯦꯞꯄꯤꯁꯤ ꯀꯅꯥꯅꯣ ꯍꯩ ꯅꯈꯨꯠꯇ ꯄꯥꯏꯔꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣ ꯑꯁꯤꯅ ꯀꯅꯥꯅꯣ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯒꯥꯡꯃꯩꯅꯤꯅꯦ ꯒꯥꯡꯃꯩ ꯒꯥꯡꯃꯩ ꯂꯥꯛꯈ꯭ꯔꯦ ꯀꯔꯤ ꯅꯈꯣꯏꯅ ꯄꯣꯀꯦꯠ ꯗꯣꯛ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤ ꯌꯥꯝꯅ ꯁꯣꯛꯂꯝꯗꯕꯗꯒꯤ ꯑꯩ ꯕꯦꯟꯗꯦꯖꯁꯤ ꯌꯦꯠꯂꯒ ꯂꯥꯛꯑꯕꯅꯦ ꯀꯝꯗꯧꯋꯦ ꯀꯥꯏꯗꯒꯤ ꯅꯣꯡꯃꯩꯅꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯒꯥꯡꯃꯩ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯂꯣꯏ ꯄꯥꯛꯊꯣꯛ ꯃꯔꯨꯁꯤ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯀꯝꯗꯧꯋꯦ ꯅꯈꯣꯏ ꯂꯝ ꯍꯦꯟꯒꯗ꯭ꯔꯥ ꯒꯥꯡꯃꯩꯗ ꯂꯣꯏꯅ ꯀꯩꯅꯣ ꯀꯥꯞꯄ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯤꯔꯦ ꯒꯥꯡꯃꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯁꯤꯔꯦ ꯍꯩ ꯒꯥꯡꯃꯩ ꯁꯥꯔ ꯒꯥꯡꯃꯩ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀ ꯅꯪꯅ ꯀꯃꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯁꯥꯔ ꯑꯩꯒꯤ ꯈꯨꯠꯇꯀꯣ ꯃꯔꯨꯁꯤ ꯁꯤꯗ ꯑꯃ ꯄꯥꯜꯂꯒ ꯈꯦꯠꯈꯤꯕ ꯑꯣꯏꯔꯝꯃꯦ ꯁꯥꯔ ꯅꯣꯡꯃꯩꯗꯨꯅꯀꯣ ꯄꯥꯟꯕꯗꯨꯗ ꯑꯩꯗꯤ ꯅꯥꯕꯗꯒꯤ ꯄꯪꯊꯕꯗꯨꯗ ꯌꯥꯝꯅ ꯁꯣꯛꯄ ꯃꯥꯟꯈꯤꯕꯅꯦ ꯁꯥꯔ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯁꯥꯔ ꯑꯩ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯒ ꯑꯩꯅ ꯁꯟꯇꯣꯁꯇ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯅ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯦ ꯁꯥꯔ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯒꯥꯡꯃꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯁꯥꯔ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯁꯥꯔ ꯈꯨꯠ ꯑꯣꯏꯁꯦ ꯁꯥꯔ ꯃꯁꯤ ꯈꯤꯇꯪ ꯊꯥꯡꯒꯠꯄ ꯋꯥꯕꯅꯦ ꯁꯥꯔ ꯈꯨꯠ ꯅꯥꯝꯃꯅ AKꯁꯦ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯀꯥꯞꯄꯗꯤ ꯌꯥꯏꯗ ꯁꯥꯔ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯁꯥꯔ ꯃꯦꯗꯥꯝ ꯇꯝꯐꯥ ꯐꯥꯈꯤꯕꯗꯨꯗꯤ ꯂꯩꯕ ꯌꯥꯗꯕꯅꯦ ꯁꯥꯔ ꯃꯦꯗꯥꯝ ꯇꯝꯐꯥꯒ ꯁꯥꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯏꯅꯕ ꯌꯥꯗꯕꯅꯦ ꯁꯥꯔ ꯃꯦꯗꯥꯝ ꯇꯝꯐꯥꯒ ꯁꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯏꯄꯥꯒ ꯑꯣꯏꯕꯅꯦ ꯁꯥꯔꯒ ꯃꯦꯗꯥꯝ ꯇꯝꯐꯥꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯌꯥꯗꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯥꯔꯒ ꯃꯦꯗꯥꯝ ꯇꯝꯐꯥꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯁꯥꯔꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯃꯦꯗꯥꯝ ꯇꯝꯐꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯗꯤ ꯁꯥꯔ ꯑꯩꯒ ꯁꯣꯛꯄꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯥꯔ ꯒꯥꯡꯃꯩ ꯅꯪ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯒ ꯏꯃꯥ ꯑꯃꯒꯤ ꯒꯔꯚꯗꯒꯤ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯅꯪꯒ ꯑꯩꯒ ꯄꯣꯛꯃꯤꯟꯅꯗꯦ ꯀꯅꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯒꯥꯡꯃꯩ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯁꯥꯔ ꯅꯣꯡꯃꯩꯁꯤ ꯈꯦꯠꯈꯤꯕ ꯅꯠꯇꯦ ꯁꯥꯔ ꯑꯃꯗꯤ ꯄꯥꯝꯕꯣꯝꯁꯤ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯔꯨ ꯁꯣꯛꯇꯕꯅꯤ ꯁꯥꯔ ꯗꯣꯛꯇꯔꯅꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯨ ꯍꯥꯏꯕꯅꯤ
माने यादबदगी ngahak leire ingondani ngai to namdana hainarga sir ngahak leirga lakke harga hospital gi tholei mit sir gangmai ana haige dori bano gangmai asuk luraba phibam masid bu nangna mapam masid khoi gi mateng pangba laklebni sir nongmai sikhet ki banate sir amadi pambom si phawrga satkriben aduba saru soktobani sir doctor nadi hospital da leu haiben माने यादबदगी ngahak leire ingondani ngai to namdana hainarga sir ngahak leirga lakke harga hospital gi tholei mit sir gangmai nangna igi punsibu kangbi bani gangmai nangdi aigi upanu pani gangmai madam gi phatanungda thokpa krisu yaro ye madam gangmai na sirasu sekini madam amadi te aigi punsi de krisu to we yaro ye akoi me amna leri se madam tapa ga te aigi punsi de krisu to we yaro hai bado ai no chaning mane gangmai lao gangmai madam phare asiba singa se akoi postmortem gi demak mafam asidagi ambulance torga punal bohonasi phane sir lakle inspector tayay lakle inspector tayay uthana ba Kanbina ba. Thank you, sir. Welcome. Uthana ba. Kanbina ba. Inspector. Tayay. Lakle. Thagat pa phongdokjaba aigi mit asi thawa sabana